Mayam Kramsari to Nibra Impact News Nay Rajnong Tongbam, Manung Hutna Hariba 360-degree analysis of news and events the Mayam Butaram Lokcheri. Ngarang si Assamgi Guwahati digi mafam khara lai bakoi Kamakya Mandir habatare hari mafam masigi manak ta pangtok kibiam chauba thorom makak da Prime Minister Narendra Modi na Assam gi oina 11,600 crore gi project mayam ama ure uyum tamgre habatare ure uyum tambaga loina na multi-crore projecting asigi matang da wari sabada miyam da thamba address ta habatare makatan harakib si koi north east ki Assam da labni na Assam gi matang da haiba matam sida north east ki su mak palak pa habatare na north east ki miyam ge damakta ya thorang gi thabak mayam tawri mamang gi lenga ki matam da habatare BJP gi lenga latri matam da torom thabak mayam adu dagi ka hena Modi gi lenga la matung da miyang thami habi wafum sing phongdoki aduga Modi gi lenga ki Modi ki guarantee habatare ma ki guarantee asi man piriba guarantee do madu thabak to onthokpudo adu ma ki guarantee ni hai aduga ma ki guarantee asi da leba asigi miyam maru oina north east ki miyam na thajabat thami haibagi wafum si phongdoi habatare aduna hairiba guarantee sing ase thabak to onthokna bo honaba matamda maduga damakta din rat ek habadi ayuk nungdhang se amato oina thabak tawbani leptana tawbang amagi tendency phawba lei habagi wafum si phongdoki aduna guarantee se yamna focus dawki aduna lebasi gi miyam gi north east ki damakta guarantee piri chakho thorangi thabak mayam pakhel kani haidana adugi chakho thorangi guarantee mayam pibadu madu thabak to onthok nuge damakta madu thabak to onthok pudu ma ki guarantee ni so mo hairi aduga north east ki miyam na su maduda ma gi guarantee se da thajaba thammi hairi adubo chakho thorangi part amu oriba tangdu Laitaba lamamu ohenba tangdu laita drage chakho tharang su laudoni mahak masam su phondokrini north east hana tangdu laita daba lamamu oramana maram oiraga mafum asida tourism siamna sotana lerme du ngasi de tangdu laita ba lamamu oibadagi tourism siamna flourish tawre south east asia ga connect tonu ge damak tu thabuk mayam packet po hore haba chingba wafum phongdoki haba tare aduna tangdu laita da wi wafum lag matam da koi Manipur gi tangdu laita da ba haba tare tangdu laita da ba se leiringai di karai dagi development la kadori beno north east haiba matam adu da Manipur di yaw da bra haba yu wahang dune and why he is the Prime Minister Narendra Modi saying Narendra Modi is avoiding Manipur kargi damta avoid toribna duga Manipur dagi chaurangna kilometer chamangarom hata 488 kilometers lapa mapam mada sang mapam mada ngarang se lamen halaga ngarang numinini gi khongchata lamani thabuk si pangthokre duga kargi damta tha mapan hendana tara sujelaba Manipur gi damta di ngasi phawba lakpagi wakan se phawdribano kargi damta Manipur gi miyam gi damta di guarantee se thambidribano haibagi wahang doni wahang sigi matang sita khana nenak damta ngasi impact news ki Manung Hutna tham election to library joining us tonight on Manung Hutna social scientist Oja Tok Dhanibal Ashramni Ham to Dhanibal Mokcheri. Welcome to the show. Appreciate you joining. Also joining us, senior journalist Oja Hong Changu Mobini. Oja Mobi Mokcheri. Welcome to the show. Appreciate you joining. And also joining us, Forum for Restoration of Peace in Manipur gi convener Oja Asang Kasarni. Oja Sang Sutaram Mokcheri. Welcome to the show. Appreciate you joining too. Ahan basay Oja Mobi lak sage. Mayam na hangbada na tana political party mayam ama haitare. Kogi NDA di yaudo mayam na so kari damakta Manipur chatri no ise adum question tawi. Even European Union na bauda kogi July mamangi chahi haitare. Kogi Manipur gi issues da India government na thawa yaudi haitana European Union gi parliament bo puthok na discussion tawgi adegi Modi na France satpagi ek mangoina na madu pangthokiba kano masu wo hi France Paris ta dum tawba ana live posi khoina yamna unilaterally ngarang honorable prime minister na ngangbi khibada Southeast Asia ga connectivity phagalani harisi Manipur phawrgan transition highway si Manipur phawr se lambi ni phawr lambi si chatlaga koi development jila ka ne pari ne sigi state da Manipur gi saruk state da irang ama thwe ko as a head of the state head of nation mana magi to hum to pa area du kanai phok torge si ma ma thon khan je bam jang mandi ai government na che my concern minister di home minister be adu sumana makukni adu rgedi khoi democracy de parliamentary system of democracy de council of ministers gi kenasing collective responsibility hai amana torso madu collective responsibility ji as a prime minister man loin pugudum sigi state da thamapan suraba tara sanghila ba mi chani gi matang ka siraba mi lising yangkai humpu hena displaced ba yung kai mayam mai chab sida magi attention se da karim da sangdre je mai guarantee ji sin doi masen hanu hai bra ha ko selom la sigi hana ba sida da mana kari tawrige home minister mana hang jibu kari gino
adagi Manipur ki chief minister nang na kari tor ki hangdri kai gino state ki head amoina koi ki federal structure da state na law and order paise bo or su honorable chief minister ngarang na nai betare mamang gi tha da ibi gi matung ina koi article 355 chat nai haibi gi polam su thambi ure adu ngalinge de di article 355 chat na de ji koi lo na in darkness kanam khangdi koi amana hai adagi kanogi koi kari hai tare security advisor na unified command gi head wore hai thu idu su muk mayam noina si ubiramani hujik ti open lo ramina state government gi home department to ko chi ni ade honorable chief minister na kari anytime meeting ko bo yai share lo guni an hai re adu orga di ekoi da confusion ama so long thammi ji kari gi noise adu chief minister na smaina to bo sita center na nangi na thau tawdri kai no na kaudra hangji kai no only thing arang na han da khaktang kawi adu mangda so many days months kem hai dev adu orga di sida tawri bu mayam ji center na adum to holibra adu sigi last result hai gadra sigi final lakpati kano sida di outcome sida di transnational highways da local people sing hai batare ko koi indigenous people sing ji chathok jasin loin disturb tawre adu sigi lambi da indigenous people sing na chathok jasin yarak tra di India gi Southeast Asia connectivity sida Manipur gi mi yoroi dori power set yadramina ari de sida power set yaji kana no har gadi mainland gi mi hakta gara dore ari de sida de ko yahon na ba pollution khak tawri bra ma thabak to onthon no honori bra hai si ko yeng de yadre man ji tawri bo posinda honorable kanona home minister na Manipur to lak peru matam do Iraq gi hogol pu matam dani me gi kunmapan de April ama putra bawa sigi posi yengaga ma hai se ai after 15 days imphal da 10 days har ma male so sa mon 15 days har ma male 15 days manung da ai decision ma lawgani hai gi thajaba du ne adu di mark sidai da mi ma am si greba matam de some 100 plus khar khaktani ai machin ji state sahi horpa handa ki 24 khakta de mi tara han siram siju community ma khakti ana sigi pochi yang kan da di issue si serious were mapani media da koi Manipur media ba moina pabidre masak khang bidren khalo mapani media na sigi issue si da kai am na serious ni irage si mo yengbom change ma discussion da bo ro ma do yam seriously law ro bane ba sigi sam serious bi issue si da prime minister ho bo da karim bo yeng de sin da kem ta de sin da sigi si intentionally tawri bra or home minister ga chief minister ga ani gi marakta leinari mari si mana yaning de bra kari gumam ni soin leire okay marandi mana to bom do thabak tawrukri si mana yaning da dra mai mathong ni masi miwa ta gi ta jar sun ai yaw jar roi ga na leithok ira natraga masu majit ta holaga ai khoi gi kabu suna karba ja khoi dam tawra si kan tawra si jo khoi na khoi manung da leiba khoi masin nei na da bo yar roi ana solution ji khoi na khana bang hak na oidi je khoi khangi na mam change ko khoi atopa kabu no orisu khoi no orisu community ama loin hat pa si oroi du bone mi yam si be aman hen mang be ai property am mang be to gum su loin hat pa na tra ka loin si be di yaroi dong ni na masi conclusion si di khoi lotion na si khoi masen gi pot ma su la ane ma di ai khoi khana ri nge da min advantage lo re do khoi na nga on na ta ko yong na tan yen be gi bhab da kano gi nakan da nang na du to nang na to hai ma na maximum lok thok gi du mai na khoi da amma nakal ani da injin bagi pot na u budong tore Prime Minister Narendra Modi gumba yam phaba ma yam bhajan India da di ma se India gi oina di mai even BJP na vote ka dori myam je Prime Minister factor ni nawa Indira Gandhi na tobu dumai na hainari ne ba BJP nu si da na thadam na te ma gi factor ne na hai ne ba ada kayamuk sathi na mana usan bi bage da khoi angang gi ba Parisha pe charcha na tori tai lak sure na tori sa that means adagi di man ki baat tori ko adugumba prime minister duna Manipur gi wafam je tumina lei se kari no now the question is karing bo hide ris kari no karing bo phundo tri je kari no ise akhoi ni yang kan da ma gi yam phaba du gi hairo di kari mo yam to bu ya ba le ba kai do bai ju toroi do no Ram Mandir gi kangsi du sana keji lising amaga sanipan lising amaga lising ani sama sana keji adu bok torga cd ke do tor do no ko adu me am jing do lerga man to dri kari no hai kanda aina sum khanjabani ko home minister ga khoi chief minister ga ani si mana pam dabra masi khra
ꯃꯌꯥꯝꯗꯧꯅ ꯁꯦꯟ ꯊꯨꯝ ꯆꯥꯗꯅ ꯈꯣꯠꯇꯅ ꯑꯃ ꯇꯧꯗꯅ ꯑꯗꯩ ꯐꯔꯛ ꯇꯧꯕ ꯈꯣꯠꯄ ꯒꯕꯔꯅꯦꯟꯁꯁꯤ ꯌꯥꯝ ꯐꯖꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯒꯥꯔꯦꯟꯇꯤꯒꯥꯏ ꯇꯧꯔꯛꯏꯕ ꯃꯁꯤꯒꯤ ꯒꯕꯔꯅꯦꯟꯁꯀꯤ ꯄꯣꯠꯁꯤ ꯐꯖꯅ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯁꯤ ꯌꯦꯡꯉꯨꯔꯗꯤ ꯃꯅꯤꯄꯨꯔꯗꯤ ꯁꯕꯅꯥꯁꯅꯦꯕ ꯑꯩꯗꯤ ꯀꯥꯟꯅꯈ꯭ꯔꯕ NRGSꯁꯨ ꯀꯥꯟꯅꯗꯦ ꯑꯗꯩ ꯔꯤꯚꯤꯅ꯭ꯌꯨꯁꯤ ꯑꯩꯈꯣꯏ ꯂꯩꯇꯦ ꯑꯩꯈꯣꯏꯗꯩ ꯃꯣꯏꯗꯩ ꯄꯤꯕ ꯉꯥꯛꯇꯅꯤ ꯑꯃꯨꯛ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯑꯦꯇꯣꯔꯅꯤ ꯀꯟꯇ꯭ꯔꯣꯂꯔ ꯍꯥꯏꯅ ꯑꯦꯇꯣꯔꯅꯤ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯒꯤ ꯔꯤꯄꯣꯔꯠꯇꯨꯗ ꯌꯦꯡꯉꯣ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯌꯥꯝ ꯅꯛꯅꯕ ꯃꯔꯤꯁꯤꯗ ꯑꯃꯨꯛ ꯃꯥꯅꯁꯨ ꯑꯗꯨꯝ ꯗꯤꯜ ꯇꯧꯖꯔꯁꯅꯨ ꯂꯩꯔꯒ ꯁꯥꯎꯅꯤꯡꯕꯒꯨꯝꯕꯁꯨ ꯄꯣꯛꯄꯒꯨꯝꯕ ꯃꯥꯟꯕ ꯑꯃꯁꯨ ꯃꯉꯣꯟꯗ ꯑꯩ ꯂꯩꯕꯗꯧ ꯇꯧꯋꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯎꯃꯪꯁꯤꯗ ꯚꯣꯠ ꯇꯧꯕꯗ ꯎꯃꯪꯒꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯁꯤꯁꯨ ꯚꯣꯠ ꯂꯦꯞꯄꯦ ꯁꯥ ꯅꯨꯡꯁꯥꯁꯨ ꯂꯦꯞꯄꯦ ꯁꯤꯡꯖꯪꯁꯨ ꯂꯦꯞꯄꯦ ꯑꯗꯣ ꯎ ꯉꯥꯛꯇꯅꯤꯗꯅ ꯎꯃꯪꯗꯗꯤ ꯎꯁꯤꯡꯁꯤꯅ ꯁꯤꯡꯖꯪ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯎ ꯃꯀꯛ ꯑꯃ ꯌꯥꯎꯔꯤꯀꯣ ꯍꯥꯏꯗꯤ ꯈꯨꯠ ꯄꯥꯏꯐꯝꯗꯣ ꯚꯣꯠꯁꯤ ꯃꯉꯣꯟꯗ ꯂꯣꯏ ꯄꯤꯔꯖꯥꯠꯅꯤ ꯑꯗꯣ ꯁꯤꯡꯖꯪꯁꯤ ꯚꯣꯠ ꯀꯥꯔ ꯀꯥꯟꯗ ꯎ ꯃꯌꯥꯝ ꯂꯣꯏ ꯌꯥꯟꯊꯠꯂꯦ ꯑꯩꯈꯣꯏꯁꯨ ꯎꯅꯤꯅ ꯚꯣꯠ ꯄꯨꯔꯒ ꯁꯤꯡꯖꯪ ꯑꯣꯏꯕꯒꯤ ꯇꯥꯏꯞ ꯑꯃꯁꯨ ꯂꯥꯛꯄꯗꯧ ꯇꯧꯕ ꯑꯃ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯁꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯁꯤꯒꯨꯝꯕꯒꯤ ꯋꯥꯔꯧꯕ ꯃꯌꯥꯝꯁꯤ ꯂꯩꯕꯗꯒꯤ ꯇꯧꯔꯤꯔꯥ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯥꯗꯤ ꯅꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯜ ꯁꯦꯀꯨꯔꯤꯇꯤꯁꯤꯗ ꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯥꯎꯅ ꯊꯝꯕ ꯅꯤꯄꯥ ꯑꯃꯅꯦꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯦꯖ ꯑꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗ 2023ꯁꯤ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯃꯦꯛꯁꯤꯃꯝ ꯅꯥꯂꯣꯛꯇꯧꯒꯤ ꯄꯣꯠꯁꯤ ꯂꯣꯏꯁꯤꯟꯒꯅꯤꯅ ꯈꯟꯈꯤꯕꯗꯣ ꯑꯗ ꯃꯁꯤ ꯈꯠꯅꯍꯜꯂꯤꯁꯤ ꯄꯥꯔꯠ ꯑꯣꯐ ꯅꯨꯡꯇꯤꯒꯤ ꯁꯣꯝꯗꯁꯨ ꯁꯤꯕ ꯁꯣꯝꯗꯁꯨ ꯁꯤꯕ ꯁꯣꯝꯗꯁꯨ ꯁꯤꯕꯁꯤ ꯊꯥ 10ꯒ ꯌꯧꯁꯜꯂꯛꯄꯁꯤ ꯈꯔ ꯌꯥꯝꯅ ꯁꯥꯡꯊꯔꯒ ꯌꯥꯔꯤꯉꯩ ꯁꯤꯟꯅꯔꯒ ꯅꯥꯂꯣꯛꯇꯧ ꯌꯥꯎꯕꯁꯤꯡꯁꯨ ꯁꯨꯝ ꯁꯤꯍꯜꯂꯒ ꯍꯥꯏꯗꯤ ꯁꯤꯕꯥꯏꯅꯁꯨ ꯀꯥꯞꯇ꯭ꯔꯦ ꯃꯣꯏ ꯃꯁꯦꯟ ꯁꯨꯝ ꯁꯤꯟꯅꯍꯜꯂꯒ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯠꯊꯍꯜꯂꯒ ꯅꯤꯕ ꯉꯥꯛꯇ ꯑꯣꯏꯅ ꯊꯣꯛꯂꯛꯑꯒ ꯃꯣꯏꯅ ꯗꯤꯄꯦꯟꯗꯦꯟꯁꯤ ꯀꯜꯆꯔꯁꯤꯗ ꯄꯨꯔꯥ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯃꯣꯏꯅ ꯄꯥꯝꯕ ꯄꯣꯠꯇꯨꯗ ꯃꯅꯤꯄꯨꯔꯁꯤ ꯄꯨꯒꯦ ꯀꯥꯏꯅ ꯈꯟꯕꯒꯤ ꯄꯣꯠꯇꯨꯁꯨ ꯃꯥꯁꯨ ꯑꯗꯣꯝꯗ ꯈꯟꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯐꯕꯗꯁꯨ ꯐꯠꯇꯕꯗꯁꯨ ꯑꯅꯤ ꯈꯟꯕ ꯌꯥꯔꯤꯁꯦ ꯑꯗ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯇ꯭ꯔꯦꯟꯁꯤꯗꯗꯤ ꯔꯥꯖ ꯆꯍꯤꯗꯨ ꯊꯥꯗꯨ 10 ꯍꯦꯟꯖꯜꯂꯕꯅꯤꯅꯀꯣ 10 ꯌꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯛꯑꯦꯕ ꯁꯨꯃꯥꯏꯅ ꯁꯤ ꯁꯨꯃꯥꯏꯅ ꯈꯜꯂꯖꯥꯠꯂꯥ ꯍꯥꯏꯁꯦ ꯀꯩꯅꯣꯗ ꯁꯤꯒꯤꯁꯦ ꯃꯥꯅ ꯍꯥꯏꯗꯣꯛꯇꯕꯗ ꯏꯟꯗꯤꯌꯥꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯄꯤꯁꯐꯨꯜ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁ ꯀꯣ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏ ꯄ꯭ꯂꯨꯔꯦꯜ ꯁꯣꯁꯥꯏꯇꯤ ꯑꯣꯏꯔꯁꯨ ꯑꯦꯅꯤ ꯗꯤꯁꯇꯔꯕꯦꯟꯁꯁꯤ ꯂꯩꯇꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯍꯟꯒꯦ ꯈꯜꯂꯗꯤ ꯍꯥꯟꯅ ꯑꯦꯟꯇꯤ ꯏꯟꯗꯤꯌꯟ ꯐꯤꯂꯤꯡ ꯂꯩꯕ ꯑꯗꯨꯒ ꯑꯦꯅꯤ ꯑꯥꯔꯝꯁ ꯃꯨꯚꯃꯦꯟꯒꯨꯝꯕ ꯂꯩꯕ ꯂꯝꯁꯤꯡꯁꯤꯗꯤ ꯇꯛꯈꯠꯇꯅ ꯃꯁꯤꯃ ꯑꯦꯅꯤ ꯍꯥꯎ ꯃꯦꯅꯤ ꯍꯥꯎ ꯂꯣꯏꯁꯤꯟꯕ ꯗꯔꯀꯥꯔ ꯂꯩꯌꯦꯅ ꯈꯟꯕꯗꯨꯗ ꯁꯤꯕꯥꯏꯅ ꯀꯩꯅ ꯂꯣꯏꯁꯤꯜꯂꯒꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯗꯤ ꯃꯌꯥꯝꯒꯤ ꯔꯤꯑꯦꯛꯁꯟ ꯂꯩꯒꯅꯤ ꯑꯗꯩ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯚꯥꯏꯑꯣꯂꯦꯁꯟꯁꯨ ꯋꯥꯡꯅ ꯂꯩꯅꯤ ꯏꯟꯗꯤꯌꯥꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯏꯀꯣꯅꯣꯃꯤꯗ ꯊꯥꯔ ꯇꯥꯔꯦ ꯀꯥꯏꯅ ꯇꯧꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯟꯗꯤꯌꯥꯁꯤ ꯏꯃꯔꯖꯤꯡ ꯑꯣꯏꯔꯤꯕ ꯄꯣꯠꯁꯤ ꯃꯁꯤ ꯗꯦ ꯁꯨꯠ ꯕꯤꯂꯤꯐꯥꯏ ꯗ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯗ ꯁ꯭ꯇꯦꯇꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯀꯥꯏꯅ ꯈꯜꯂꯒ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯅꯖꯔꯁꯅꯨ ꯍꯥꯏꯗꯤ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯃꯌꯥꯝꯗꯨ ꯅꯣꯡꯃ ꯁꯥꯔ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯍꯜꯂꯒ ꯂꯣꯏꯅꯃꯛꯁꯦ ꯗꯤꯄꯦꯟꯗꯦꯟꯁꯤ ꯀꯜꯆꯔꯗ ꯄꯨꯔꯥ ꯂꯩꯍꯟꯕ ꯑꯗꯩ ꯑꯃꯒ ꯍꯥꯠꯅꯔꯒ ꯃꯁꯤꯡꯁꯤ ꯀꯥ ꯍꯦꯟꯅ ꯍꯟꯊꯍꯟꯕ ꯑꯗꯒꯤ ꯃꯣꯏꯅꯁꯨ ꯌꯥꯝ ꯂꯥꯟꯅ ꯄꯥꯕ ꯑꯃ ꯂꯩꯌꯦꯕ ꯔꯥꯖꯀꯣ ꯇꯧꯔꯤꯕꯁꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯉꯥꯛꯇꯅ ꯇꯧꯕꯅꯤ ꯀꯥꯏꯅ ꯈꯟꯕ ꯑꯃ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯂꯥꯟ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯉꯥꯛꯇꯅ ꯇꯧꯕꯅꯤ ꯀꯥꯏꯅ ꯀꯨꯀꯤꯒꯤ ꯅꯦꯔꯦꯇꯤꯞꯇꯁꯨ ꯑꯌꯥꯝꯕꯁꯨ ꯍꯥꯏꯖꯤꯜꯂꯤꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤꯗꯨ ꯌꯦꯡꯉꯒ ꯇꯧꯔꯁꯅꯨ ꯑꯣꯏꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯈꯟꯕꯤꯔꯒ ꯂꯩꯕꯒꯤ ꯄꯣꯠꯁꯤꯃ ꯌꯥꯝ ꯃꯥꯜꯂꯛꯄꯁꯨ ꯂꯩꯀꯣ ꯑꯗꯨꯃꯛ ꯃꯥꯜꯂꯛꯄ ꯑꯣꯏꯔꯒꯗꯤ ꯍꯣꯝꯒ ꯃꯥꯒ ꯑꯃꯨꯛ ꯌꯥꯅꯗꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯗꯣꯏꯅꯤ ꯃꯣꯏꯅꯤꯅ ꯌꯥꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯑꯃꯨꯛ ꯌꯥꯅꯗꯣꯏꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯅꯦꯔꯦꯇꯤꯞ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯗ ꯄꯊꯣꯛ ꯇꯧꯕꯅ ꯑꯃꯅꯤꯗꯅ ꯑꯗꯣ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯔꯨꯕꯗꯨꯒꯤ ꯃꯔꯝꯁꯨ ꯑꯩꯈꯣꯏ ꯀꯔꯤꯝ ꯈꯪꯗꯦꯅ ꯑꯗꯣ ꯀꯔꯤ ꯂꯩꯒꯗꯕꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯀꯣ ꯑꯩꯅ ꯐꯥꯔꯁꯠ ꯔꯥꯎꯟꯁꯦ ꯊꯝꯖꯅꯤꯡꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯁꯤꯇꯤꯖꯟ ꯃꯤꯌꯥꯝꯁꯤꯡꯗꯨꯅ ꯑꯉꯛꯄꯗ ꯋꯥꯔꯀꯥꯟꯗꯀꯣ ꯁꯣꯁꯤꯌꯦꯜ ꯁꯦꯀꯨꯔꯤꯇꯤꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯈꯧ ꯄꯣꯡꯅ ꯉꯥꯡꯉꯤꯕ ꯃꯈꯣꯏꯅ ꯃꯁꯤ ꯀꯔꯤꯃꯨꯛ ꯎꯁꯟꯅꯗ ꯁꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥꯗꯣ ꯑꯗꯨ ꯅꯠꯇꯅ ꯑꯣꯏꯔꯝꯃꯣꯏꯅ ꯑꯗꯨ ꯑꯣꯏꯔꯝꯒꯅꯦꯅ ꯑꯩ ꯆꯦꯠꯅ ꯊꯥꯖꯖꯩꯑꯕ ꯑꯗꯨꯅ ꯑꯃ ꯑꯣꯏꯔꯣ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤ ꯂꯩꯖꯔꯁꯨ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯍꯥꯏꯗꯕꯅꯁꯨ ꯐꯔꯦꯗ ꯍꯥꯏꯗꯕꯅꯁꯨ ꯐꯔꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯂꯥꯂꯣꯡ ꯈꯔ ꯆꯦꯟꯖ ꯇꯧꯕ ꯐꯩꯅ ꯈꯜꯂꯤ ꯑꯩꯗꯤ ꯔꯥꯖ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯂꯩꯔꯤꯕ ꯂꯥꯟꯁꯤꯁꯨ ꯑꯩꯈꯣꯏ ꯂꯣꯏ ꯇꯧꯊꯣꯛꯄ ꯐꯩ ꯈꯜꯂꯤ ꯋꯤꯗ꯭ꯔꯣ ꯇꯧꯔꯒ ꯁ꯭ꯇꯦꯠ ꯑꯗꯒꯤ ꯃꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯑꯗꯒꯤ ꯑꯥꯔꯃꯤꯒꯁꯦ ꯂꯣꯏ ꯁꯤꯟꯅꯊꯣꯛꯑꯗꯧꯅꯤ ꯑꯩꯈꯣꯏ ꯇꯣꯛꯑꯦ ꯅꯣꯏ ꯊꯣꯛ ꯇꯧꯔꯣꯅ ꯑꯗꯨꯀꯥꯟꯗꯨꯗ ꯈꯪꯗꯧꯅꯤ ꯃꯣꯏ ꯑꯗꯨꯗꯗꯤ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ
ꯇꯧꯅꯤꯡꯕ ꯃꯌꯥꯝꯁꯤꯡꯗꯨ ꯀꯔꯤꯝ ꯇꯧ ꯌꯥꯗ꯭ꯔꯦꯅ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯠꯅꯕ ꯁꯨꯅꯕ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯂꯣꯏ ꯁꯣꯝꯗ ꯆꯪꯁꯤꯜꯂꯛꯑꯦ ꯃꯣꯏꯁꯨ ꯃꯣꯏ ꯁꯣꯝ ꯂꯣꯏ ꯆꯪꯈ꯭ꯔꯦ ꯆꯪꯕꯗ ꯍꯦꯟꯇꯣꯛꯅ ꯀꯅꯥꯝ ꯆꯪꯅꯗ꯭ꯔꯦ ꯆꯪꯅꯗꯕꯗ ꯍꯦꯟꯇꯣꯛꯅ ꯊꯕꯛ ꯇꯧꯕ ꯃꯤꯁꯤꯁꯨ ꯃꯥꯒꯤ ꯖꯒꯥꯁꯤꯡ ꯂꯣꯏ ꯇꯧꯅꯈ꯭ꯔꯦ ꯁꯦꯄꯔꯦꯠ ꯑꯕꯨ ꯑꯣꯏꯕꯗꯧꯅ ꯁꯨꯝ ꯇꯧꯕꯒꯤ ꯄꯣꯠ ꯑꯃ ꯁꯨꯝ ꯁꯥꯒꯠꯂꯛꯏꯁꯦ ꯃꯁꯤ ꯊꯨꯒꯥꯏꯕ ꯑꯃ ꯆꯪꯉꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ Okay. ꯃꯤ ꯑꯣꯏꯕꯁꯦ ꯇꯧꯒꯦ ꯍꯥꯏꯅ ꯊꯑꯣꯏꯅ ꯇꯧꯈ꯭ꯔꯗꯤꯀꯣ ꯃꯗꯨ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯅ ꯐꯖꯅ ꯇꯨꯝꯈ꯭ꯔꯕ ꯃꯤꯗꯨꯕꯨꯗꯤ ꯍꯧꯗꯣꯛꯄꯁꯦ ꯂꯥꯏꯌꯦ ꯑꯗꯨꯕꯨ ꯇꯨꯝꯗ꯭ꯔꯒ ꯇꯨꯝꯕ ꯁꯥꯕꯁꯦ ꯁꯤ ꯍꯧꯗꯣꯛꯄ ꯂꯨꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯊꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈ꯭ꯔꯒꯗꯤ ꯃꯗꯨꯗ ꯁꯤꯡꯒꯗꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯃ ꯆꯪꯉꯦꯕ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄ꯭ꯔꯖꯥꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯖꯥ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯌꯥꯎꯅꯀꯣ ꯑꯗꯣ ꯃꯤꯅ ꯊꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈ꯭ꯔꯕ ꯄꯣꯠꯇꯨꯗꯤ ꯑꯩꯅ ꯃꯗꯨꯗ ꯑꯗꯨꯝ ꯌꯦꯛꯅꯕ ꯑꯣꯏꯅ ꯉꯥꯡꯗꯅ ꯂꯩꯔꯗꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯥꯡꯖꯕꯅꯦꯕ ꯉꯁꯥꯏ ꯇꯥꯃꯣ ꯊꯅꯕꯤꯅ ꯍꯥꯏꯕꯒꯨꯝꯅ ꯃꯁꯤ ꯄꯨꯂꯤꯁ ꯑꯃ ꯄꯨꯊꯣꯔꯒꯀꯣ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯄꯨꯂꯤꯁ ꯑꯃ ꯄꯨꯊꯣꯔꯗꯤ ꯁꯣꯝꯗ ꯄꯨꯂꯤꯁ ꯑꯃ ꯄꯨꯊꯣꯛꯀꯗꯕꯅꯦꯕ ꯆꯦꯁ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦꯀꯣ ꯄꯨꯂꯤꯁꯁꯤꯗ ꯋꯥꯈꯟꯗ ꯃꯥꯒꯤ ꯇꯦꯛꯇꯤꯛꯁꯇ ꯆꯠꯄꯅꯦꯕ ꯐꯣꯔꯃꯨꯂꯥꯗ ꯑꯗꯨꯅ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯥ 9 ꯁꯨꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯛꯇꯦ ꯂꯥꯛꯄꯤꯌꯣ ꯀꯧꯋꯦ ꯃꯌꯥꯝ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯑꯃꯗ ꯄ꯭ꯔꯦꯁꯇ ꯃꯌꯥꯝꯁꯦ ꯈꯪꯂꯤꯕꯅꯦꯕ ꯈꯪꯅ ꯑꯗꯨꯝ ꯈꯪꯗꯕ ꯁꯥꯔꯤꯕꯅꯤ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕ ꯁꯥꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯑꯗꯨꯒ ꯑꯣꯄꯣꯖꯤꯁꯟ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝꯅꯁꯨ ꯎꯅꯒꯦ ꯈꯣꯠꯀꯦ ꯍꯥꯏꯅ ꯆꯠꯂꯤꯕꯅꯤ ꯎꯅꯍꯟꯗꯦꯕꯀꯣ ꯑꯗꯨꯒ ꯉꯔꯥꯡ ꯅꯛꯅꯕ ꯑꯩꯈꯣꯏꯒꯤ ꯊꯪꯅꯅ ꯂꯩꯕ ꯁ꯭ꯇꯦꯠꯇ ꯂꯥꯔꯒ ꯄꯦꯀꯦꯖ ꯑꯆꯧꯕ ꯑꯃꯨꯛ ꯂꯧꯊꯣꯛꯔꯒ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨ ꯄꯦꯀꯦꯖ ꯂꯧꯊꯣꯛꯄꯁꯤꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯅꯠꯇꯦꯕ ꯍꯧꯖꯤꯛ 18 ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟꯁꯦ ꯇꯧꯒꯗꯕ ꯊꯥ 1-2 ꯋꯥꯅꯦꯕ ꯊꯥ 1-2ꯒꯤ ꯃꯅꯨꯡꯗ ꯅꯛꯁꯜꯂꯛꯄ ꯌꯥꯝꯅ ꯅꯛꯈ꯭ꯔꯕ ꯏꯂꯦꯛꯁꯟ ꯃꯃꯥꯡꯁꯤꯗ ꯂꯥꯔꯒ ꯂꯧꯊꯣꯛꯄ ꯍꯥꯏꯁꯤꯗꯤ ꯁꯤꯗꯤ ꯃꯣꯏꯒꯤ ꯃꯅꯨꯡꯒꯤ ꯏꯟꯅꯔꯒꯤꯀꯣ ꯄꯣꯂꯤꯇꯤꯀꯦꯜ ꯃꯦꯂꯦꯖ ꯂꯧꯅꯤꯡꯉꯥꯏ ꯑꯗꯨꯒꯤ ꯑꯦꯖꯦꯟꯗꯥ ꯑꯗꯨꯒꯤ ꯀꯦꯝꯄꯦꯟ ꯑꯃꯗ ꯆꯠꯆꯕꯅꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯗꯨꯅ ꯍꯥꯟꯅ ꯏꯂꯦꯛꯁꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯗꯨ ꯇꯧꯔꯝꯗꯕ ꯍꯥꯏꯔꯝꯗꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯆꯥꯎꯅ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯅꯛꯁꯜꯂꯔꯀꯥꯟꯗ ꯃꯗꯨꯗ ꯂꯥꯔꯒ ꯂꯧꯊꯣꯛꯈ꯭ꯔꯦ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯆꯨꯝꯅ ꯀꯟꯅ ꯍꯥꯏꯔꯒꯁꯨ ꯁꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯣꯗꯤꯒꯤ ꯃꯊꯛꯇ ꯀꯟꯅ ꯉꯥꯡꯅꯒꯅꯤ ꯑꯩꯈꯣꯏ ꯉꯥꯡꯕ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯃꯥꯕꯨ ꯄꯣꯏꯟꯠ ꯃꯌꯥꯝ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯀꯣ ꯅꯦꯁꯅꯦꯜꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯣꯗꯤꯒꯤ ꯃꯊꯛꯇ ꯀꯟꯅ ꯉꯥꯡꯂꯨꯕ ꯀꯥꯟꯗ ꯃꯣꯗꯤꯅ ꯑꯩꯈꯣꯏꯗ ꯁꯥꯎꯕ ꯌꯦꯡꯊꯤꯕ ꯅꯠꯇꯕ ꯁ꯭ꯋꯥꯏ ꯂꯩꯕ ꯃꯤꯅ ꯑꯩꯈꯣꯏ ꯌꯦꯡꯊꯤꯗꯕ ꯃꯤ ꯌꯥꯎꯔꯤꯑꯕ ꯑꯉꯛꯄꯁꯦ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯂꯩꯔꯤꯁꯦꯀꯣ ꯑꯗꯨꯅ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯃꯤꯉꯣꯟꯗ ꯑꯩꯗꯤ ꯕ꯭ꯂꯦꯝ ꯇꯧꯅꯤꯡꯗꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯑꯩꯁꯦ ꯀꯔꯝꯕ ꯃꯤꯔꯥ ꯑꯩ ꯀꯗꯥꯏꯗ ꯍꯤꯡꯂꯤꯕ꯭ꯔꯥ ꯑꯩ ꯀꯔꯤ ꯇꯧꯔꯤꯕ꯭ꯔꯥ ꯑꯩ ꯀꯗꯥꯏꯗ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯑꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯈꯪꯗ꯭ꯔꯗꯤ ꯌꯥꯝꯅ ꯂꯨꯑꯦꯕ ꯌꯨ ꯊꯛꯄ ꯅꯨꯄꯥꯗꯨꯅ ꯃꯥ ꯂꯝꯆꯠ ꯁꯥꯖꯠ ꯀꯔꯝꯍꯥꯏꯅ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯗꯤ ꯃꯥꯒꯤ ꯀꯩꯅꯣ ꯃꯥꯡꯖꯕꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯃꯣꯗꯤꯗ ꯀꯟꯅ ꯉꯥꯡꯒꯅꯤ ꯃꯣꯗꯤꯗꯤ ꯑꯗꯨꯝ ꯅꯣꯛꯀꯅꯤ ꯇꯥꯔꯁꯨ ꯌꯥꯎꯗ꯭ꯔꯁꯨ ꯑꯁ꯭ꯋꯥꯏꯗꯗꯤ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯂꯝꯕꯤꯗ ꯊꯜꯂꯛꯀꯅꯦꯕ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯃꯥꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯂꯩꯕꯒꯤ ꯑꯣꯏꯕꯅꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯕꯒꯤ ꯑꯣꯏꯕꯅꯦꯕ ꯃꯁꯤ ꯚꯥꯞ ꯇꯥꯒꯗꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤꯗꯤ ꯃꯣꯗꯤꯅ ꯂꯥꯔꯒ ꯑꯗꯨꯃꯥꯏꯅ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯞꯇꯅ ꯂꯩꯔꯦ ꯁꯣꯝꯗꯅꯗꯤ ꯍꯔꯥꯎꯔꯦ 11,000 crore something package ꯄꯤꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯥ 9 ꯂꯩꯔ ꯐꯥꯎꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯂꯥꯛꯄ ꯈꯛꯇ ꯅꯠꯇꯅ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯉꯥꯡꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯅ ꯀꯟꯇ꯭ꯔꯤꯗꯤ ꯆꯥꯎꯈꯠꯁꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯥꯎꯕꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕꯗꯤ ꯃꯅꯤꯄꯨꯔꯁꯦ ꯏꯟꯗꯤꯌꯥ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ ꯏꯟꯗꯤꯌꯥꯗ ꯆꯟꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯁꯦ ꯑꯣꯇꯣꯃꯦꯇꯤꯀally ꯁꯣꯝꯗ ꯑꯗꯨꯗ ꯌꯦꯡꯕ ꯄꯣꯠ ꯑꯃ ꯌꯥꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯉꯔꯥꯡ ꯃꯥꯒꯤ ꯂꯥꯛꯄꯗꯁꯨ ꯃꯅꯤꯄꯨꯔꯗ ꯋꯥꯅ ꯂꯩ ꯃꯁꯤ ꯑꯩꯈꯣꯏ ꯊꯨꯅ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯅ ꯋꯥꯍꯩ ꯑꯃ ꯄꯜꯂꯝꯕꯗꯤ ꯂꯤꯗꯔꯁꯤꯞꯇꯨ ꯃꯒꯨꯟ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯗꯨꯁꯨ ꯄꯜꯂꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕ ꯄꯣꯠꯇꯤ ꯃꯥꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯍꯥꯏꯁꯦ ꯐꯣꯔꯁꯇ ꯅꯝꯐꯨꯗ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯕ ꯂꯣꯡ ꯇꯔꯝ ꯑꯣꯏꯒꯗꯕꯁꯨ ꯅꯠꯇꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯃꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯂꯩꯄꯥꯛ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯛꯀꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯑꯃ ꯑꯣꯏꯖꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯩꯖꯕꯅꯤꯅ ꯃꯥꯒꯤ ꯔꯥꯏꯠ ꯑꯩꯒꯤ ꯔꯥꯏꯠ ꯂꯣꯏꯅ ꯂꯩꯌꯦꯕ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯁꯤꯇꯤꯖꯟ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯕ ꯄꯣꯠꯁꯤꯗ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯅꯩꯅꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯁ ꯇꯧꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯃꯁꯦꯡꯗ ꯆꯠꯈ꯭ꯔꯦꯕ ꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯒꯦ ꯑꯃ ꯋꯥꯍꯩ ꯋꯥꯇꯥ ꯑꯩꯈꯣꯏꯅ ꯂꯣꯟꯇꯥ ꯐꯠꯇꯕꯗ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯁꯤꯗꯤ
ꯑꯩꯈꯣꯏꯗ ꯑꯩꯈꯣꯏ constitution ꯃꯅꯤꯄꯨꯔꯒꯤ ꯗꯃꯛꯇꯗꯤ ꯏꯟꯗꯤꯌꯥꯒꯤ constitution break down ꯇꯧꯔꯕꯒꯨꯝꯕꯅꯦꯕ. There is no constitution for the Manipuri people. Si ako'y khanggadabane. There is no government for the Manipuri people. And Manipur state is not a part of India now. Masi ako'y na haiban nate. Ako'y na haiban nate. Mo'y na utpaneabo.